अहानमदा मरुइबा पाव लैखिद्रबा MPS ऑफिसर आनंद की थवाई याउद्रबा हाउचांगदा चीफ मिनिस्टर एन बिरेन लुचिंगदुना लैकतुना स्टेट की थाकता इकाईखुमनबा उठ्ख्रे। पुलिस कमांडो AR-BSF की अपुनबा फोर्स नांगासी अंगनबा अयुक्ता मोरे मार्केट कॉलोनी दा कॉम्बिंग ऑपरेशन चथाख्रे। कुकी मियोय निफुकमरी डिटेन तौबदा कुंथ्रागनिथोय म्यांमार मचा ओइरमलै। मणिपुर पुलिस कमांडो की अहेनबा टीम सिंह मोरेदा नोंगालमदाइदा अपनबा अमता याउदना यौसिनख्रे। SDPO चिंगथाम आनंद की मिहाता चेनाबा चेनको के नार्को टेररिस्ट सिंह फारक मतिक चाबा चराक पियो टेररिस्ट सिंह मरु फंगना मुथलु हाइदना कोकोमी अमति मोरेदगी लांजिलकपा मियोय सिंहना तक्सिलकले। नॉर्थ ईस्ट विंडो की निमिदांगी पाव मिलेंग ताबिरिबसिंगबु मोनिकासना समना तराम नौचरे हौजिक पाव संदोंना पिचरे। ngarang ayu pung 4 makhairong tarakpada chenko ke terrorist singna sniper rifle na kaplakpa maruna panbadagi lekhidraba moreda duty thaduna leiba manipur police ke SDPO chingtham anand gi thawa yaudra hakchang ase jenims ki mawtagi postmortem toraba matung first MR da leiba manipur police memorial da chief minister nongtamam birena luchingduna leisu katuna state ki thakta ikai khumna ba utkhrei ikai khumna ba utpagi thoram aduda cabinet minister singh MLA singh chief secretary security advisor DGP atai makok thongba police officer singh central security force singh officer singh amadi leikhidaba MPS officer anand gi imung manung na sarkya ke leisu katpagi thoram aduga mari leinana chief minister N Birena hana lumduna leiramba ko kem litan singna khanghaudana nomai kapsinduna manipur police ki SDPO hatpada chena ba mioi singh fajba fawba combing operation leptana chatha khigani haike yamna हमारे बांगनेंबा अरुगा भारत जाति की ओइना हम सब कुछनिंगा बे पुलिस ऑफिसर मने माबो इनकाउंटर द नतवा लोन लुमगा यामा कवर्डी एक्ट मगी बखा कॉल ब्लडेड हाकिसी गमैना हम साथिना हम सेरियस विने लवे नरांग खुदतगी मोइबो अरुगा कवर्डी टेररिज्म रुपाना विन पेनबा जॉइंट कंबाइंड टीम की आर्मी समुराई फोर्स BSF पुलिस कमांडोस मयाम के करपुनबा जोन ऑपरेशन होकरे all security forces escorted approximately 60 commandos and other forces. They have gone there, and whatever blockade they had created in More, that has been removed yesterday itself. Combined SF's raid is going on, and we have also identified who was the person who basically the group which indulged in this kind of activity. The investigation is on, and we are in a we hope that we will be able to arrest them very quickly. These kind of arrangements have been made, and the police has taken full control of More, and all security forces, including Manipur police, will fully operate in More.
Security Advisor 𝐭𝐲𝐸 ngaranggi thodokta chenabasing identify tore hauzik makhatana thijinbagi thabak chathari haina pawmisingda haiki ngarang Moreda Police Commando sing yausinkibaga loinana More Town hauzik Manipur Police na mapung fana control tore haiki Kuki militant singna athapa mafam da lumlaga sniper nongmai sizinaduna kaplakpada More Police ki SDPO 𝐶𝐻 leikhidraba madung More tamna jangsinkiba Police Commando sing ngasi nongalamdai Moreda hek yaukibaga More Market Colony da combing operation chathakhrei mafam adudagi newtv na fangwa pawda Special Commando Manipur Rifles IRB Assam Rifles amasung BSF ki apunba team na ngasi anganba ayukta 𝐁𝐫𝐸 narco terrorist singi mathakta chathakhiba thi-humagi thabak aduda kuki gi miyoi nifuga mari detain tawkhe makoi nifu mari gi manungda kunthra nithoi di Myanmar gi kanglon kaina changlakpa vermi sing oiramki hari amaramda Tengnopol District Police ki SP na luchingba 5th Assam Rifles 181 BSF 192 BSF amasung District Police ki apunba team na More Gate number 2 amasung Faijang Bank da combing operation chathakre hari ngase yupung mari dagi ayupung taruk makhai fawba chathakhiba thi humagi operation aduda mifami pungi paw leite panbaya badi ngarang ko kim litan singna lumduna police officer ama nongmaina kaptuna hat khaba matungda More da leiba khunja sing mayung makai thadokuna chenakhre hari ngasi More da chathakhiba combing operation da fagalaba Myanmar machatara Imphal da nungthil da helicopter na purakre haina thajaba yaba paw amana hari ngarang Manipur Police ke IGP Thamthing ngasangbana luchingba State Force ki team sing More da changsin ki badu nongalamdai pung 2:55 da asoi engam amate yaudana More yaukhre hari panbayai ngarang ayuk Tengnopol District ki More Ward number 7 ki Eastern Science School ki ground da helipad sem naba inspection chathari ngai da kuki terrorist na ambush torakpadagi More gi SDPO chungtham anan nongmaina pantuna leikhidraba matungda State Cabinet ki mifam amana warep lauduna IGP Thamthing ngasangbana luchingba team ama More da ahenba force ka loinana jangsin bada sinam khun manakta ambush torakpa Head Constable Sirak Tuikhabang Constable 𝐶𝐸𝐯𝐸 amadi Commando Leima Pokpom Bangki Maite asok apan nang khibani Chingda tainaba mafam singda ahenba State Force sing thajinduna Manipur buma chetana thukainaba hotnariba 𝐁𝐫𝐸 narco terrorist sing faduna logi mateng loduna jail da thamba amadi lan horiba singbu maru fauna muthallabatada Manipur gi miyam tangdo leitana hingba ngamgani haina Coordinating Committee on Manipur Integrity Committee Convener Jitendra Ningompan Haikrei ngasi singjamai kongbarota akampata ngarang ayuk kuki militants na kapthorpa nomai maruna pukta pan madagi leikhidraba More da duty taduna leiba Manipur Police ki SDPO chungtham anand gi misi adubo yaningdaba fongdok aduna phamkiba wakat mifam da wafam asi fongdokhe Jitendra na hai ching amadi tamgi marakta leinariba mari jasin handuna furup khudimag nusi chanana leminana bako komina kana hotaduna lakle Manipur da hauzik orakli ba fibam asi leminariba furup mayam asigi manungda furup amada atamnana onsanduna lan horakpani furup amana Manipur thukaituna makhoi gi tongan ba administration sem na ba hotnarakpada furup amana Manipur kaiba yaroi haba anisigi marakta thoklakpa lan amani ꯑꯩꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯥꯝ ꯂꯩꯔꯦ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯦ ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯦ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯦ ꯑꯩꯒꯤ ꯍꯩꯁꯨꯕ ꯁꯥꯏꯟꯇꯤꯐꯤꯛ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯐꯤꯗꯥꯁꯤ ꯂꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯏꯟꯗꯤꯌꯥꯗ ꯔꯤꯖꯦꯛ ꯇꯧꯔꯛꯑꯦ ꯀꯔꯤꯒꯤ ꯔꯤꯖꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯃꯉꯥꯁꯤꯗꯤ ꯃꯥꯒꯤ ꯃꯔꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯇꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯃꯥꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛ ꯂꯩꯍꯟꯗꯕ ꯂꯩꯕꯥꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯖꯥꯇꯤ ꯅꯪꯒꯤ ꯅꯔꯝꯗꯝꯒꯤ ꯅꯪꯒꯤ ꯃꯤ ꯍꯥꯏꯕꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯥꯡꯍꯜꯂꯤ ꯅꯪꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅꯅꯤ ꯍꯥꯏꯔꯛꯄꯅꯦꯕ Wakat mifam aduda saruk yakibi More Ward number 8 tagi Maibam Debikana fongdorakpada Manipur da hokhiba May 3 dagi thokliba irang asina mayung makai lejodraba mioi singna changchafam loduna leiriba relief camp singda matam kayam kuina leikhini lengana changchafam piri haiduna sariba prefabricated house asina takpadi irang asigi waroshin purak pangamloi haibani prefabricated house singda thambaki mahut lanjilakli basingi khun singda henba security force thajinduna makhoi gi khunda leiba pami hainasu fongdokhe kaya kuina government na relief camp sida lehen bidori buno government na sabadi thapi gani punji chupagi oina adu mioi baje chaba khaktang na dihingba yade leiba mayam je akoi sida zero dagi haguduri bani tongduri ba sabak mayam je adu akoina nungai da ba madi prefabricated house ta
थमगनी ना हाई बसे कोई लांजे लोचन गिरोइदोरिब्रा नत्रा कोई मोरेजे कम कांदा हजलांगिदोरिब्रो हाइबदि मोरे खतना तबा चुचापुर कापोपी चेलाइबा कोई मैते की विक्टिम मयाम सिंगसे मागी साबिरिबा युम सिंगसिदा लहेंगनी ना हाइबसे अखोई की विक्टिम सिंगसिना कोई नुआइजदेबा मरमदि करम अदुमाइना लहेंनी हारदि लांजे मखा साना सुम चथानगिदोरिब्रा हाइबसे अखोई की वाखंदा नुआइदबा मा फावेबा कुकी मिलिटेंट सिंह स्नाइपर राइफल न कापलकपदा मबुक्ता पांदुना लेखिद्रबा मोरेदा ड्यूटी ताबा मणिपुर पुलिस की SDPO चिंगथाम आनंद की मिसी अकन मौंदा कंडेम तवी अमसुंग अथुबा मतमदा MLA सिंह अमदी CSO सिंह की अपुनबा मिफम अमा कौदुना थोकलिबेरांग असि लोशिना बहोनबियु हाइना Forum for Restoration of Peace की convener असंग कसारना हाइख्रे ngasi मणिपुर प्रेस क्लब ता पांगथोकिबा पाउ की मिफम अमा दावाफम असि फोंदोलदुना असंग कसारन हाइ नोमा कांदरा मणिपुरदा मिसी मिना थोकलिबा असि लेंगाकना वारोशिन अमा पुरक्तुना मतुंगदा अमुक हना थोक्तना बहोनबियु मणिपुरदा खुंदारिबा फुरुख खुदिमक नुसी जानना लेमिनाबा पामे लेंगाना पीस लाकले हारिबसी करमना हारिबनो पीस पुरक्नबा लेंगाना करी फ्रेप लौखले करी खोंगथांग पाइखले हाइबदु मियामदा मयेक संगना थंबियु पीस लाकनबा लेंगाना चथरकलिबा खुदिमक मियामदा खंगहनबा मथौ ताइ लोनेना तोंगान तोंगानबा पॉलिटिकल पार्टी सिंगना कांगलुप खुदिमक अमता ओइना येंगदुना कांगलुप अमगी थमोय सोकपा याबा वाफम फोंदोक पिगनो मणिपुरदा लेरिबा पॉलिटिकल पार्टी संगी लुचिंगबा सिंगना सेंटर की लुचिंगबा सिंगा तोइना उनाबा चलिबा सिगी मरमदे मिसी मिना हेंगलकनबा उनारिब्रा हाइखे करी कुंबा नुआइबा नुआइतबा पुनम पेनबा लेरसु लोइनमक से अखोय फोंथोंगनरगा डायलॉग तौरगा यानबा अमा पुरगलगा इंगना चिकना पीसफुल कोएक्सिस्टेंस नुंसी चानना हिमिनसे हाइबसे अखोय फोरम फॉर रेस्टोरेशन ऑफ पीस ना मतम पुंबदा मसे अखोयना मयामदा लौजरगा लाकपनी ngasi ngarang thokiba thodok ado nuaitre hadak khara khitang ingna chikna akhoi khara leirabra haina leiringai da ngarang more da ikhang khangaudana yamna mong tadaba akhoi sophisticated haiba tare aduna kapsalaga akhoi gi state ki commando ki security force ama lekhidaba ase akhoina condemn tobaga loinana masi matu manau da sikum thoktaningai akhoina appeal tawjari 14 clubs and Marapai coordinating committee 5 villages Charangpat Bengi Thokchom Ichom Kunau Nepra company na sinduna jay sige May 3 chatharakliba kuki narco terrorist ki lan asida aikoina kari tawgadagi amadi lengakta kari tawhaningbagi habegi matangda miyamgi oiba mifama manga se Thobal district ki Charangpat mamang lekai de leba Chingu Arong Ningthau Laibungda pangtokhrei Lunela warip kya su laukrei miyamgi mifam aduda social activist Mahesor Thongnaucham Manipur University के प्रोफेसर चिंगलेन माइस्नाम अपुनबा मणिपुर कनबा इमालुब अमकिल के प्रेसिडेंट गांबी लेमा अमदी तोंगान तोंगान बा लुक्या के मिहुत सिंह अमदी मेरा पाइबी इमा क्याना अथोइबा मिथुंग सिंह ओइना सरुक याके थोरम के सरुक अमा ओइना ngasi के मिथुंग सिंह ना लुचिंदुना मणिपुर के अपुनबा सक्तम काइबा यारोय हाइना इमाले बाकी दमक थवाई कट खरबा अथोबा संगे अमसुंग मोरेदा कुकेम लेटेंस ना नोमाइना काबलकपदगी लेखिद्रबा SDPO मोरे CH आनंद की फोटो दा लैसु कतुनाय काई खुमनाबा उत्खिलुनना मखोय की थवाइना मपुगी लेकोलदा इंगनाजुना लेरुनबा मिनिट अनि तुमिना लेप्तुना अवाबसु फोंदोखे ngasi mifam aduda manipur amadi india government na matam pumna makyoina kuki amasung maitai anigi marakta soknariba lan asibu loshina ba taksin minaba relief camp amadi atai mafung kya da lan jenaduna leiriba mioi sing asibu atuba matamda masa masagi mayumda hanjin hanaba manipur government ta taksin minaba amasung manipur da kangluk ki oiba natraga manipur gi ngamkhai ngaknabagi ihau singda state ki CSO sing amadi miyamna horakpa ihau khongjang singda 14 clubs and Marapai coordinating committee 5 villages na angamba thakta sarugyamina ba haiba warep sing loki SDPO CH Anand Mihadyaning daba utpoina mifam amanga si Bishnupur Forest Gate mamangda bal na sinduna pangtokhrei puna khunni pangdagi lakpa BAL gi Marapai bisna DC Bishnupur gi office tamna khongjut ama chalaga governor da pisanaba memorandum ama Bishnupur district
DC gi kuthangda pishanke memorandum aduda anan hatpada chenaba miyoi pung nifunipan gi manungda puthokpiyo masida karigumba mi hatpa puthokpa ngamdrabadi security advisor Kuldeep Singh from thadokadabani haiba wafam sing yaure khongchida duda 𝐍𝐞𝐰𝐬 BALL gi women wing gi president oinam binana phongdokhibada housing manipur da thokliba lan asi loibana trei masida kuki furuki miyoi singa awai akhum tawnaduna leibaki matam na trei madugi mahuta lan asi mayoknaba ngamnaba sem sasi haina phongdokhi Aku ini sangat bangga juga ya. Sejak niam itu makin bangga. Aku ini hobi uji lan macam ni aina niam tu kayak kumbak singkuk jaga malam di. Aiki iram dam irai pak semai cahaya loire hobi. Aina niam tu kayak kumbak ketang kangen jaring madi. Kuki na wali mengamba. Ada ki mati na ngamba. Isi na imai ca. Isa itu upah orang besu. Aina kangen jaring ke. Kuki na ngarang handa. Macin thi na. Akha bayar bahaga akha bahai bani. Akha hai na madu mo foto kanan tapi lalu. Aku ini si lancar kadang cek cek kuki hana bidang cek teh itu si kuki kecil cini biar Kuki na nam nataba chungi mafam sunda kuki students organization KSO na ngasi ahing nong yai tigi hoduna pung nifunipan ki total shutdown law thokrai Kuki students organization KSO na thokpa charol amada wafam asi palladuna hai Home Minister Amit Shah na Manipur da laklamba matung Moreda State Force tumit humnigi manungda lokthokani Moreda State Force lokthokani haina thajaba piram laba matung Moreda ahenba State Force thajilibasi civil right amadi ningtamba manghanbani haraduna State Force Moreda thajin babu yaningda ba phongdoktuna pung nifunipan ki total shutdown lokthokrai Ngarang Tenopol District ta Moregi SDPO Singtham Anand Bukhulai Paibasana Tamthina Hatok Pikiba Pen Pang Dabaki Thawong Adobo Delhi Manipuri Society na awaba phongdo pagalona akan ba mawongda kandam torakle Delhi Manipuri Society na thadorpa charol amada wafam asi phongdolo tuna hai kukim litan sana jatharakli ba thawong asi achumbaki mayokta amadi miyoi ba khunaida landabani lamdam asida lo chanahan naba manihot Chanahan na ba honariba miyoi amada miyoi bagi minyung sigi wangmada pangdabagi thabak torakliba asigi mafam chawkhatlaba khunai amada laite amadi lamdam asida tangdu laitaba hanjilakna ba honariba furup sangi wakhalon gi wangmadani paliba lengak asna ching amadi tamda lo ningthina chanahan ba matam oire chingi area da lo laitabagom irang horakliba asi lengak amadi mari leinaba authority sina kaya kuina khangduna laikhidoino hainasu charol asida khanglakle Thokiba laibak thiba thodok ase khangaudana thokpa thodok nate masidi ningthina khanaraba matungda plan tawduna kukim militant sina foreign militant amadi narco fund chijina duna chatharakpa thawongni haire London State amasung Central lengang na chatharakliba lan asigi waroshin ama puraktuna miyamgi punsi lanthom asik kallu amadi mayum makai thadoktuna chalakliba miyambu masa-masagi mafamda hanjil halu haire America da Labor Association of Maitai in the America Amana Tenopol District ke More Ward number 7 da mathau tawduna leiriba STPO Jingtham Anand Bu kukim litans na kaptuna hatkibada thamoi sona awaba phongdorakle Association of Maitai in the America Amana thadorkwa chol amada hai thodok asna miyoiba amagi punsi temsin batanatana miyoiba asina ngak selamba michom kyagi punsi busu chaitheng phanghalei Jingtham Anand thabakta pukning changba amadi Mathau masak khangba miyoi amane maki punsida aki akhang kaya pirakpa laikhrabasu mahakna mathau masak khangna thabak tawbana miyamna tamjoningai oiba misak amane chiraba matam asna association asna Jingtham Anand gi imung manung amadi colleagues singgi awabada sarkyari hari lonana Manipur Police Force ta pangba yaba mateng pangduna India gi national security ngaknaba hotnagani haina chorol asida pale Ngarang Moregi SDPO Jingtham Anand Bu 𝐁𝐫𝐸 terrorist na yamna pangdabagi mawongda hatkiba amasung police personnel ahum asok apananghan kiba thawong adubo World Media Council na akan mamawongda condemn torakle tha ma hena lamdam asatang dulaitana leiruraba matung ngarang terrorist na khulai paitaba police officer ma hatkibaga lonana amok hana irang thokhalakle Morebu Manipur gi lam nataba dongna kuki CSO singna State Force Moreda changbada athingba piba amade lokthokhinaba thorang torakpa angakpa pokte 𝐁𝐫𝐸 na malamgi miyamda makhoina yalhomini maitai nati haina uhanaba thorang kya torakpa noba amade angakpa faude Ingsok lisang mga chamapan marifutarada Moreda furup kya khundaduna leiramba adu Myanmar daki chonglapa 𝐁𝐫𝐸 na nagasing Moreda gi marufo na tanthokraba matung hojik maitai sangi mathakta landarakle lengang na State Force Manipur gi mafam kaya da
थारोइदबगी मरम लेब्रा माइग्रेंट्स ना स्टेट फोर्स लौथो हाइहनबगी राइट लेब्रा यूनियन होम मिनिस्टर अमित शाहना मणिपुर की इरांग असी मपान की खुद यावी हाइरगा करीगी हौजिक फाउबा तुमिना लेसिलिबनो हाइना वर्ल्ड मिठाई काउंसिल ना हंगने मोरेदा लेरिबा असम राइफल्स ना ngasi फाउबा तुमिना लेरिबा सि करी मरमगिनो असम राइफल्स असी कनागी मखादा थबक तौबनो हाइबादो मणिपुर मियाम दा यूनियन होम मिनिस्टर अमित शाहना खंगन फम थोई हाइनसु फोंदोरकले Ngarang Moregi SDPO Chingtham Anandbu Kuki Khulai Paibasna Sniper Sisinatuna Yamna Pang the Bamong the Hatkibabu Sainik School Infal Alumni Association SSIAA na akan mong da Kandam Torakle Sainik School Infal Alumni Association के President Wangkem Gokul Chandra amadi General Secretary Santaras Singh Sunashamna Thokpa Chorol amada wafam asi phongdokibani Thodok asiga mari lenana state amasung Central Lengang January ba mioi sing faduna matungda amuk hana asiguma thodok asi thoktana ba matik chaba chirak pigadabani hairakle Association asna lekhidraba anangi yumda chatuna imung manunggi awabada sarugya bakal loinana minute ani to mina leptuna lekhidraba ki thawai miralna taibang semba mapugi lekolda ingna chingna leruna basu thaunike Sugnogi na jareta me kungama panda kuki terrorist na mioi kya hat kibaki manungda Shiram lagani haina panaru raga numitare ni nongmai na palaba matungda famung makhada karisu chadana yamna wana hinglamba Rajkumar Thaunau jamda makhata balaying na balupali sing kunteng bangkrai Like-minded group LMG Manipur amade tapta Institute of Fusion Music Taipum ani kusana duna Kapli basing momon minok tamhansi habiki wakhalonda imalay bakana ba hotnabada kuki khulai paibas na kaplakpa nomay maruna panbadagi numitare ni rom karimata chadana wana hingnaba suknu awang lekadigi Thaunawjam Rajkumar chahi taraga mapan apokpati ets inaw chamaite Rims Hospital da laying lakpadagi khara fare hajna yumda leirakhibani adubu mapungfana fagatpa ngamdabadagi hauzik Rims ta leiduna laying le Rajkumar miyam na siram lagani haina lawna rurabani adubu maraibak fabadagi sugnogi nazaret te Laibaki damak thawai kat kraba athoba mari ki hakchang lokthokpa changbada maitai macha sing na thengnarakuna punsi kalakhibani Rajkumar gi layeng bada paisa gi awaba mayoknare haiba tabadagi taifum amadi LMG Manipur na ahum suba tengbang oina lupa lising kun tengbang krai tengbangin senfam kusina bada nungai ba phongdokpagal lonana Rajkumar Thaunawjam ki apokpa asi mapungfana fagalak asokpa asi mapungfana fagalakpadagi amuk handa imaleba kannaba Landa Sargyagani haina thauna laina phongdorake ngasigi tengbang khongchit asida LMG Manipur gi member Kunjeswar Mangsatabam amadi Taifung gi member Gopi Mohan anina luchin kilo nana maru eba member kyasu Sargyake LMG Manipur gi secretary Ojit Sarokhaibam na phongdokhibada leiba kanna ba khotna bada asi ana asok apan yawbadagi ka hena waraba imung kada mating pangbada miyamna tapta jointagi GPA number 7005881668 amukhana 7005881668 ta angamba mating pangbiu tengbang bana hingmina bani haina phongdokhe Kogi megi kun mapanda nazarata uki militantsina kun ngakpa miyoi mari hala matunda kogi miyoi kya sokhi basini marakta siram lagani haina imung manungna amasung maitai gi miyoi leke amna launaraba adunaba Rajkumar Thaunawjam sugumu awang lekai mahasi imalebang Manipur asik kanana bidamukta umaiguni le panduna hoji thoba phagappa ngamina rimstam ko lai tabadigi taifum amasung LMG gi timna khana jarga yamba yamdaba mahaki hida langta amasung refreshment chanaba dai chanaba lupa lising kun mahaki manam lupa sida ngasi sinna jabala chabani Matam sana urudraba Laren Burmese Python na mangarang Bishnupur District ke sunusify maning Laren Kabi lokondagi farakibadu Forest Branch Office Morangi staff singda sinakrai maitagi yalhongai dagi thajo nabi amadi chanabi gi matungina Laren aduda Lysol tinsol tawduna thoni thora pangthoklaba matungda Forest Department ki staff singna Laren adu pukrai amaramda ahal sing amadi department ki miwai singna haibada Laren na leiba mafamda makhoi ani sugali aduna labukta chatpada Laren farakiba mafamgi akoipada Mitna singna jaksina laina ba phongdorakle matam kyagi mamangdagi ipa ipusna Laren Kabi lokol hanan mingthol piramdi basi Laren karamba mafam oibanani kuina iram khonglam loina funjin ba amadi loina kakhibadagi Laren matam sangna urudai adubu handak lan asna maram oiraga mi changdaba kuirabana narak mongsong marang kaibadagi Laren tholakpani haina ahal singna hairi
Rotary Club of Polo City Imphal amadi 𝐁𝐫𝐸 Blood Bank kusamaduna ngasi blood donation camp ama 𝐁𝐫𝐸 ki blood bank da pangthokre. Blood donation camp adu Rotary Club Imphal ge District Governor 𝐁𝐫𝐸𝐻 yauna punna donor taraga mangana ipikhe. Idan tawbagi thoram adu kamari leinana 𝐁𝐫𝐸𝐻 na hai Manipur da hokiba May 3 dagi hoduna thokliba irang asida asok apanang libasi amadi hojik kana nanariba dengue leina naribasing na igi awaipa leirakpa matamda kharadang oirabasu mateng oinaba ngasigi blood donation asi pangthokpanei makata nasu mateng pangnaba sem saduna leiri hainasu phongtokhe. This is the right time when the blood can be used for the victims, when we are having a turmoil here in Imphal. And I believe that we Rotarians are here to serve the people of Manipur in any ways we can. Maybe in the field of education, maybe in the field of health, maybe in the field of environment, maybe in the field anything the community need. We are discussing what best we can do so that the people of Manipur near about this town are benefited by the services. Hokiba October kontraki numidang pung tarelom tarakpada Thobal District ke Stobland area da miyoy amana khulai yawi haina kihanduna anaba yengluraga hospital dagi halakpa miyoy mari da kihanduna lupa lising taramari rom ki pochai lut tawkiba thawongbo apex body ama oriba anal naga tangpi antana akanmomong da yaningda ba phongtorakle anal naga tangpi antana thokpachar amana hai hokiba October kontra da ILDS hospital da naduna leiba HP changtu anal chahi Humfutara mathoigi ipiraruba matung discharge torakpadagi hospital dagi gari anida halakpada hariba mafam asida mask upamyoy amana gari khamduna makhoibu ki halaba matung lupa lising tara mari rongi pochai asil lutokhibaga lonana sorama dislobland gi marakta leiriba police outpost gari adusu thauduna pukre hari Leibak ki tangdu laita daba amadi fiwam asok ki matik fatri ngaida amuka hena awaba pibiganu haina anta na lamdam asa leiriba miyoy amadi lamdam asida ginataba miyoy singda apel tarakli. Loshilakpada maroiba pao singa huna pichari. Laikhidraba MPS officer Anangi Thawa Yaudraba Hauchang da Chief Minister Thomam Birena Luchungduna Laikatuna state ki thakta ikai khumna ba utkhrei. Police Commando ARBSF ki akunba force na ngasi anganba ayukta Moray Market Colony da combing operation chathakhrei tuki miyoy nifu gamari gitan tobada kuntraga nito Myanmar macha oiramlei. Manipur Police Commando ki ahen batim sing Moray da nongalam da apan ba matayaw na yoksen khrei. Amadi SDPO chungtham anangi mihata chenaba chenku ki narco terrorist sing faraga matik chaba charak piu terrorist sing maru fangna muthalu hadna kokomi amadi Moray dagi lanjila pamiyo sing na taksilakle. Nasigi oina di Northeast Mindona sandok chari ba Manipuri pao matang sa lusin chari midang tabir ba mayam pum na mapu amukhan na kurum chari.